Taibangkuma YouTube channel na miyambu taramna oksari. Ngasi miyamgidamagta puduna laksaribu content asidi mayamna soidana maki interest laygani khanjay. Yengse nungaibra nungaitabra. Atay amanate madudi miyamna hauzik yengbiriba video asa kari app dagino. YouTube highway app sidagini. YouTube sa Kanana Puthokhi bano haibasa mayamna soidana maki khangning mapoklamgani. Mayamna hauzik ubiriba misat ohumsa masinane adombo ngahaktang oiragasu patahaliba ngahaktang oiragasu noaliba pukning losing ohaliba. Ahanbagi nupa sa Jawed Karim kawe. Anisubagi sina Chat Harley kawe. Ahumsubada Stepjan kawe. Makoy ahumsina Puthokliba app asa nungay na sisinaribanina makoysu kanano kadaydagino haibado khangdopa kaidina. Number 1. Jawed Karim. Mahak Amerikagi software engineer amadi internet entrepreneur amani. Mahak 1979 gi October gi tang 19 na pokhi. Amerikagi software engineer amadi internet ki entrepreneur oiriba Jawed Karim sa YouTube ki co-founder oiri. Ahanba YouTube video upload tawunu paamu oiki. Ahanba upload tawkiba magi video sa Me at Jew haibasini. Video sa 2005 ki April ki tang 12 da upload tawki. Hojik phawbada 310 million hena views phangki. Educational genre da semliba magi channel gi apunba subscriber sa 4.37 million gi mathak tu oini. Anisubada Chat Harley 1979 gi January gi tang 13 da pokhiba nupa asa America gi webmaster amani businessman amasuni aduga YouTube ki advisor amadi CEO Chief Executive Officer oina thabak puri aduga Mixbit hairiba app asisu co-founder oikiba nupa amani. Ahumsubada Stepchen American Taiwanese amani 1979 gi August ki tang 15 da Taiwan gi Taipei hairiba mafam asida pokhi aduga Chief Technology Officer oina American video sharing website YouTube da thabak pokhi adugi matungda Abo System hairiba company asigi co-founder oina thabak pokhi masigi matungda video sharing app Mixbit semki kaina thangda Google Ventures da 2014 da join tawki. Ngasigi video asina adombo khasitang oiragasu nungaiba phawhalaba kanaba phawhalaba adu oiba taragadi like comment share amadi subscribe ko bigano.